ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯍꯩ ꯄꯨꯕꯤ ꯅꯨꯄꯤ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯧꯕꯤ ꯌꯥꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯤꯌꯥꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯀꯣꯏꯔꯛꯄꯁꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯣꯏꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅꯣ, ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯃꯥꯏꯀꯩꯗ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ꯫ ꯃꯃꯤꯡꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯐꯔꯝꯒꯅꯤꯀꯣ꯫ ꯑꯩꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯞꯄ ꯂꯥꯛꯂꯤꯕꯅꯤꯀꯣ꯫ ꯃꯤꯅꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡ, ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯑꯩꯁꯦ ꯆꯍꯤ 500 ꯁꯨꯔꯦ ꯍꯥꯏꯕꯁꯦ ꯊꯥꯖꯔꯣꯏꯀꯣ꯫ ꯍꯅꯨꯕꯤ ꯑꯃꯅ, ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯤꯅ ꯅꯣꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ? ꯃꯁꯤ ꯃꯁꯛ ꯃꯇꯧ ꯐꯅ ꯐꯖꯖꯔꯕꯁꯨ ꯃꯕꯨꯛꯇꯤ ꯀꯌా ꯐꯔꯝꯂꯣꯏꯕꯣ꯫ ꯑꯥꯗꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯅ? ꯃꯅꯥꯛꯇꯕꯨ ꯆꯪꯂꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯒꯦꯗ꯫ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯃꯥꯒꯤ ꯁꯒꯣꯜꯁꯦ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯗꯧꯕ ꯃꯥꯜꯂꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯅꯥꯛꯇ꯫ ꯑꯕꯣꯛ, ꯑꯕꯣꯛ, ꯀꯔꯥꯏꯗꯅꯣ ꯆꯦꯜꯂꯤꯕꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯍꯩꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ, ꯑꯩꯁꯦ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯦ꯫ ꯑꯕꯣꯛꯇ ꯂꯝꯕꯤ ꯈꯤꯇ ꯍꯪꯒꯦ ꯇꯧꯕꯅꯦ꯫ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯒꯕꯨ ꯑꯗꯨ ꯀꯟꯅ ꯅꯣꯛꯀꯗ꯭ꯔꯅꯦ ꯏꯕꯦꯝꯃ? ꯅꯪꯒꯤꯗꯣ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕ ꯃꯥꯟꯗꯦꯀꯣ꯫ ꯑꯕꯣꯛꯁꯤꯗꯤ ꯌꯥꯏꯍꯦ, ꯑꯩꯒꯤꯗꯣ ꯅꯣꯛꯄ ꯅꯠꯇꯤꯌꯦ, ꯀꯞꯄꯤꯅꯤ ꯂꯝꯕꯤ ꯈꯪꯗꯗꯅ꯫ ꯅꯪꯒꯤꯗꯣ ꯀꯞꯄꯤꯅꯤ ꯍꯥꯏꯕ? ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦꯗꯨꯅꯤꯗ꯫ ꯑꯁꯦꯡꯕꯅꯦ ꯑꯕꯣꯛ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯑꯩꯉꯣꯟꯗ ꯑꯕꯣꯛꯅ ꯀꯤꯔꯗꯤ ꯑꯊꯤꯕ ꯅꯨꯄꯤꯒ ꯎꯔꯗꯤ ꯑꯕꯣꯛꯇꯤ ꯑꯗꯨꯝ ꯋꯥꯟꯊꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯀꯤꯕ ꯀꯤꯗꯕ ꯍꯥꯏꯕꯁꯦ ꯁꯛ ꯐꯖꯕ ꯊꯤꯕꯗ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ, ꯃꯥꯒꯤ ꯁꯥꯖꯠ ꯂꯝꯆꯠꯇ ꯂꯩꯅꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯦ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯋꯥꯔꯦꯝ ꯉꯥꯡꯂꯒ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯍꯥ? ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯜꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯃꯅꯤꯡ ꯈꯨꯜ ꯀꯧꯏꯅꯦ ꯏꯕꯦꯝꯃ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯔꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕꯅꯣ? ꯅꯁꯛ ꯅꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯁꯨ ꯃꯥꯟꯗꯕ ꯂꯥꯏꯁꯨ ꯃꯥꯟꯗꯕ ꯌꯥꯎꯔꯛꯏꯅꯦ꯫ ꯑꯕꯣꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯕꯣꯛ, ꯃꯤꯉꯣꯟꯗꯗꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ꯫ ꯏꯃꯥ ꯏꯄꯥꯅ ꯊꯣꯜꯂꯝꯗꯕꯅ ꯃꯤꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯑꯩ ꯍꯦꯛ ꯄꯣꯛꯄꯒ ꯏꯃꯥꯗꯣ ꯁꯤ ꯍꯥꯏ, ꯏꯄꯥꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤꯗꯅ ꯑꯗꯨꯝ ꯁꯤꯈꯤ ꯍꯥꯏꯌꯦ꯫ ꯑꯩꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯕꯤ ꯂꯩꯇꯦ, ꯑꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯂꯩꯕꯅꯦ ꯑꯩꯗꯤ꯫ ꯑꯗꯨꯒꯅꯦ, ꯑꯕꯣꯛ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯆꯠꯄ ꯑꯔꯣꯏꯕ ꯂꯩꯕꯥꯛ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯇꯣꯏꯕ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯕꯣ? ꯃꯁꯤ ꯊꯋꯥꯏ ꯂꯥꯛꯇ ꯂꯥꯛꯂꯝꯒꯗꯕ ꯅꯨꯄꯤ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯦ꯫ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯋꯥꯔꯤ ꯂꯤꯒꯗꯕ? ꯂꯣꯏꯗ꯭ꯔꯤ ꯑꯕꯣꯛ, ꯂꯣꯏꯅ ꯇꯥꯈꯨꯋꯣ꯫ ꯉꯁꯤꯗꯤ ꯑꯕꯣꯛꯇ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯅꯣꯛꯇ꯭ꯔꯁꯨꯅꯦ ꯀꯣꯛ ꯀꯣꯛ ꯂꯤꯔꯨꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯃꯃꯥ ꯆꯥꯕꯤ, ꯃꯄꯥ ꯆꯥꯕꯤꯅꯤ, ꯍꯤꯡꯆꯥꯕꯤꯅꯤ, ꯑꯗꯨꯅꯦ ꯗꯥꯅꯦ ꯍꯥꯏꯕ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯩꯅ ꯊꯥꯗꯣꯛꯈꯤ, ꯑꯗꯨꯅ ꯎꯈꯥ ꯋꯥꯈꯥꯗ ꯇꯨꯝꯂꯛꯏ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯇꯤꯟ ꯀꯥꯡ ꯆꯒꯨꯝ ꯆꯥꯅꯩ ꯐꯥꯔꯒ ꯈꯨꯜꯂꯒ ꯆꯥꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ ꯑꯣꯠꯄꯤꯈꯤ, ꯅꯩꯕꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯤ ꯑꯃꯠꯇ ꯅꯨꯡꯁꯤꯈꯤꯗꯦ, ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯐꯠꯇꯕ ꯃꯣꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯈꯤ꯫
ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯏꯅꯦ. ꯃꯈꯥꯗꯤ ꯀꯝꯗꯧꯔꯕ? ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯑꯁꯤꯕ ꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯑꯋꯥꯕ, ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯡꯗꯣ ꯎꯕꯤꯗꯨꯅ ꯂꯩꯔꯩꯕꯥꯛꯇꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯣ ꯀꯨꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯃꯄꯣꯛ ꯊꯤꯕ ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯂꯩꯔꯦꯝꯕꯤ ꯑꯩꯅ ꯎꯕ ꯉꯝꯗ꯭ꯔꯦꯅꯦ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ. ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯋꯥꯔꯧꯅ ꯌꯦꯡꯂꯤꯕꯗꯤ? ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯑꯩꯉꯣꯟꯗ? ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯤꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯄꯦꯟꯗꯗꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯥꯏ, ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯅꯣ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯄꯣꯛ ꯑꯁꯦ ꯄꯣꯛꯍꯟꯕꯤꯔꯛꯂꯤꯕ? ꯑꯩ ꯁꯤꯕ ꯄꯥꯝꯗꯦ, ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ. ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄ ꯉꯝꯂꯣꯏ. ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪ ꯆꯠꯈ꯭ꯔꯣ. ꯊꯋꯥꯏ ꯂꯧꯕ ꯂꯥꯏ, ꯅꯪ ꯆꯠꯈ꯭ꯔꯣ. ꯐꯔꯦ ꯐꯔꯦ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯔꯔꯣꯏ. ꯑꯁꯦꯡꯕꯗꯤ ꯉꯁꯤꯁꯦ ꯅꯪꯒꯤ ꯁꯤꯕ ꯅꯨꯃꯤꯠꯅꯤꯀꯣ. ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯁꯤꯕ ꯌꯥꯔꯦ ꯈꯟꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯆꯕ ꯉꯝꯕ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤꯀꯣ. ꯑꯗꯨꯒ ꯋꯥ ꯑꯃꯅ, ꯍꯌꯦꯡ ꯅꯪꯅ ꯁꯤꯅꯤꯡꯂꯦ ꯈꯟꯕ ꯅꯨꯃꯤꯠꯇꯨꯗ ꯅꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯊꯅꯝꯂꯒ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎꯀꯣ. ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 500ꯁꯦ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯦꯕꯣ. ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯁꯨꯀꯤ. ꯑꯗꯣ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯏꯕꯦꯝꯃ. ꯑꯕꯣꯛꯇꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯅꯤꯅ ꯂꯧꯔꯣꯏꯌꯦ. ꯑꯗꯣ ꯑꯕꯣꯛ, ꯑꯩ ꯆꯠꯂꯦꯀꯣ. ꯑꯕꯣꯛ, ꯑꯩꯁꯦ ꯃꯍꯩꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯗ꯭ꯔꯦꯀꯣ ꯑꯩ. ꯆꯠꯈ꯭ꯔꯦꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯨꯄꯤꯁꯦ. ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯂꯧꯔꯝꯗꯅꯕ ꯑꯩ ꯑꯃꯨꯛꯇ ꯊꯨꯅ ꯆꯪꯉꯦꯍꯦ. ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕ, ꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯥꯁꯤꯡꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯨꯝ ꯁꯥꯡꯗꯣꯛꯍꯜꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯅ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ, ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯗꯦ ꯍꯥꯏꯗꯗꯅ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯄꯤ ꯂꯣꯟꯕꯒ ꯁꯅꯥ ꯂꯨꯄꯥ ꯈꯣꯞꯆꯤꯟꯕꯒꯗ ꯃꯀꯣꯛꯁꯦ ꯊꯥꯗꯔꯒ ꯂꯩꯔꯦꯕ. ꯃꯤꯅ ꯍꯨꯃꯥꯡ ꯃꯃꯟꯅ ꯋꯥꯅ ꯇꯥꯟꯁꯤꯟꯖꯗꯨꯅ ꯂꯣꯛꯆꯕ ꯐꯧꯁꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯕꯨ ꯊꯤꯗꯅ ꯍꯦꯛ ꯃꯨꯜꯂꯦꯝꯃꯤ. ꯐꯩ ꯐꯩ, ꯃꯁꯤ ꯅꯤꯡꯊꯧ ꯀꯨꯏꯅꯅꯦ ꯑꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯃꯥ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ. ꯀꯩꯒꯤꯅꯣ ꯑꯥꯗ ꯑꯍꯜ ꯑꯅꯤ ꯂꯥꯟꯃꯤ ꯈꯔꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯑꯍꯜ ꯑꯅꯤꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯤꯔꯤꯕ? ꯂꯥꯟꯃꯤꯁꯤꯡꯗꯨꯅ, ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯅꯤꯗ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯑꯣꯟꯅꯤꯡꯗꯦꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯎꯅꯦ. ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯅ ꯂꯣꯠꯁꯤꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯀꯔꯥꯏꯗ ꯂꯩ, ꯀꯔꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯔꯤꯗꯣ. ꯅꯆꯥ ꯅꯃꯧꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ, ꯁꯤꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯕ ꯅꯕꯥꯅꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯣꯠꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯍꯅꯨꯕ ꯑꯗꯨꯅ, ꯑꯁꯦꯡꯕꯒꯤꯅꯤ ꯏꯆꯥꯁꯥ, ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯅꯃꯥꯒ ꯑꯩꯒꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ. ꯂꯩꯖꯔꯤꯕ ꯐꯧ ꯈꯔꯗꯨ ꯃꯉꯥꯏꯔꯦ, ꯑꯗꯨꯁꯨ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯂꯧꯕꯤꯈ꯭ꯔꯕꯅꯤꯅꯦ. ꯍꯅꯨꯕꯤꯗꯨꯅ, ꯏꯆꯥꯁꯥ, ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯣ. ꯂꯥꯟꯃꯤ ꯑꯃꯅ, ꯃꯣꯏ ꯑꯅꯤꯁꯦ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛꯁꯤꯗ ꯄꯥꯡ ꯇꯤꯡꯂꯒ ꯊꯝꯂꯁꯤ. ꯑꯗꯨꯝ ꯀꯥꯟꯗ ꯈꯪꯒꯗꯕꯅꯤ. ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯅ? ꯅꯣꯏꯅ ꯂꯝꯍꯦꯟꯕꯁꯦ ꯍꯦꯜꯂꯤꯗꯀꯣ. ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯣꯏ ꯑꯅꯤꯗ ꯅꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯅꯣꯏꯗ ꯇꯧꯒꯦ. ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ. ꯂꯥꯟꯃꯤꯁꯤꯡꯗꯨꯅ, ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯤꯅ? ꯌꯥꯝ ꯃꯥꯜꯂꯤꯅꯤ ꯃꯥꯏ ꯃꯑꯣꯡꯁꯦ. ꯑꯣꯏ, ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯗꯅ. ꯑꯌꯣ! ꯀꯃꯥꯏꯅꯅꯣ? ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯗ ꯐꯨꯔꯤꯕ ꯄꯨꯜꯂꯤꯕꯁꯤꯕꯣ? ꯃꯌꯥꯝ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯍꯦ. ꯑꯍꯜ ꯑꯅꯤꯗꯨꯅ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯅꯕ ꯂꯩꯔꯦꯝꯕꯤ ꯃꯁꯥꯃꯛ ꯂꯩꯔꯩꯄꯥꯛꯇꯒꯤ
ꯀꯨꯝꯊꯔꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯑꯍꯜ ꯑꯅꯤ ꯂꯥꯛꯑꯣ, ꯅꯆꯥ ꯅꯃꯧꯒ ꯋꯥꯔꯛꯂꯝꯒꯦ꯫ ꯅꯆꯥ ꯅꯃꯧ ꯐꯠꯇꯕꯒꯤꯅꯤ ꯑꯍꯜ ꯑꯅꯤꯅ ꯋꯥꯔꯤꯕꯁꯦ꯫ ꯂꯥꯛꯑꯣ ꯑꯍꯜ ꯑꯅꯤ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯊꯋꯥꯏ ꯂꯥꯛꯄꯤꯕꯨ ꯌꯥꯝ ꯇꯟꯅ ꯄꯨꯗꯨꯅ ꯃꯆꯥ ꯃꯃꯧ ꯐꯠꯇꯕꯁꯤꯡꯗꯨ ꯋꯥꯔꯛꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥ ꯃꯃꯧꯅ ꯂꯨꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯖꯕ ꯊꯤꯕ, ꯃꯃꯥ ꯃꯄꯥ ꯊꯤꯅ ꯇꯧꯕ, ꯃꯆꯥ ꯃꯁꯨ ꯊꯤꯅ ꯇꯧꯕ ꯀꯌꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯁꯣꯟ ꯑꯅꯥ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯥꯏ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯀꯅꯥꯅꯣꯅꯦ? ꯑꯩ ꯎꯅꯒꯦ ꯍꯥꯏꯗꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯂꯒ ꯊꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯣ? ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯁꯤꯟꯖꯔꯛꯂꯒꯦ꯫ ꯍꯩ ꯑꯄꯪ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯅꯪꯁꯨ ꯆꯩꯔꯥꯛ ꯐꯪꯅꯤꯡꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯈꯤꯗꯣꯏꯖꯥꯠꯅꯣ? ꯃꯥ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯀꯣꯏꯃꯤꯟꯅꯕ ꯐꯪꯂꯣꯏꯗꯧꯔꯤꯅꯤ꯫ ꯃꯥꯅ ꯍꯦꯛ ꯎꯈꯤꯕꯗ ꯃꯥꯒꯤ ꯑꯣꯏꯔꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯏꯀꯥꯏꯕꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯀꯃꯥꯏꯅ ꯅꯤꯡꯊꯧꯕ ꯑꯣꯏꯔꯤꯅꯣ ꯈꯜꯂꯨꯕꯗ ꯀꯣꯛꯁꯦ ꯁꯝꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯩꯗꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯍꯦꯛꯇ ꯊꯣꯛꯂꯒ ꯀꯧꯁꯤꯜꯂꯨꯕ ꯍꯥꯏꯗꯨꯗꯤ ꯐꯖꯗꯦꯅ ꯇꯧꯕꯅꯤꯗ꯫ ꯑꯦ ꯄꯨꯁꯤꯜꯂꯕ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯤꯅꯤ ꯏꯅꯤꯡꯊꯧꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯉꯥꯏꯔꯤꯕꯁꯤ꯫ ꯐꯖꯩꯅꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯍꯩ, ꯃꯥꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯝꯍꯜꯂꯨꯅꯦꯍꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯜꯂꯒ ꯊꯝꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯝꯕꯅꯤꯅꯦ꯫ ꯐꯝꯃꯨ ꯐꯝꯃꯨ, ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯅꯪꯕꯣ? ꯂꯥꯟꯃꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯣꯔꯥ? ꯅꯣꯏꯗꯤ ꯉꯁꯥꯏꯅ ꯊꯣꯛꯈꯤꯕ ꯌꯥꯔꯦꯅ꯫ ꯆꯠꯂꯣ, ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯐꯧꯌꯥꯝ ꯆꯥꯕ ꯌꯨꯝꯁꯤꯡ ꯊꯤꯔꯒ ꯑꯔꯩ ꯑꯔꯩꯕ ꯂꯧꯈꯠꯂꯨꯁꯨ ꯆꯠꯂꯣ꯫ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯀꯧꯋꯦꯕ? ꯏꯅꯤꯡꯊꯧ, ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯖꯩ꯫ ꯃꯤꯡꯕꯨ ꯌꯥꯝꯅ ꯐꯖꯔꯤꯅꯦ, ꯊꯋꯥꯏ ꯂꯥꯛꯄꯤ꯫ ꯐꯖꯅꯤ ꯅꯪ ꯅꯊ꯭ꯋꯥꯏꯗꯣ ꯂꯥꯛꯑꯒ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯅꯪ ꯐꯅꯤꯕ ꯅꯤꯡꯊꯧꯅ꯫ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ? ꯑꯩꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯤꯔꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯠꯄꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯍꯜꯂꯝꯃꯒ ꯍꯥꯠꯇꯣꯛꯀꯦ꯫ ꯀꯩꯗꯧꯔꯦ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯤ? ꯍꯥꯏ, ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯂꯥꯏꯔꯗꯅ ꯊꯃꯣꯏ ꯂꯥꯛꯄ ꯍꯧꯔꯦꯅꯦꯍꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯣ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯊꯧꯅꯥ ꯐꯕꯗꯨꯗ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯗꯨꯅ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯅꯤꯡꯊꯧ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯁꯦ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯤꯕ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯕ ꯀꯅꯥꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯥꯒꯤꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯈ꯭ꯔꯦꯕ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦꯗ꯫ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯕ꯭ꯔꯣ ꯊꯋꯥꯏ ꯂꯥꯛꯄꯤ? ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯕꯨ ꯍꯦꯛꯇ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ? ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ, ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯑꯩꯒꯤꯗꯤ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯗꯤ ꯌꯥꯖꯔꯦꯗ꯫ ꯀꯅꯥ ꯂꯩ? ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯌꯨ, ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯜꯍꯜꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯄꯨꯔꯛꯎ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯈꯔ ꯊꯤꯕꯤ ꯑꯃ ꯌꯥꯎꯕꯗꯣ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯣꯍꯩ꯫
ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯅꯤꯡꯊꯧꯕꯨ ꯃꯍꯩ ꯇꯧꯗꯨꯅ ꯄꯨꯝꯁꯨꯝ ꯁꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯗꯒꯤ ꯅꯝꯗꯅ ꯃꯨꯟꯗꯨꯅ ꯂꯧꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯆꯦꯡ ꯐꯧ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯧꯔꯛꯂꯤꯕꯁꯤꯅ? ꯂꯥꯟꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯀꯩꯅꯣꯝ ꯇꯧꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯩꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯦ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯜꯂꯗꯧꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯁꯅꯥꯗ ꯉꯥꯎꯕꯤ ꯃꯤꯍꯧ ꯆꯥꯎꯕꯤ ꯑꯇꯩꯗꯨꯒ ꯇꯥꯟꯅꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯍꯩꯄꯥ ꯁꯥꯕꯤꯁꯦ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯑꯃꯗꯤ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯥꯟꯃꯤ ꯑꯍꯜ ꯑꯃꯅ ꯑꯩꯗꯤ ꯅꯣꯏꯒꯤꯗꯣ ꯌꯥꯎꯖꯔꯣꯏꯀꯣ, ꯍꯟꯗꯛꯀꯤ ꯃꯍꯥꯔꯥꯅꯤꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯇꯩꯅꯁꯨ ꯌꯥꯔꯤꯕꯅꯤꯀꯣ꯫ ꯌꯥꯎꯅꯤꯡꯗ꯭ꯔꯗꯤ ꯌꯥꯎꯔꯛꯀꯅꯨ, ꯑꯗꯨꯒꯅꯦ ꯅꯆꯤꯅꯤ ꯀꯥꯡꯂꯛꯀꯅꯨꯀꯣ, ꯁꯤꯖꯁꯅꯤ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯔꯤꯃꯠꯇ ꯀꯅꯥꯗꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯣꯏꯁꯦ, ꯅꯣꯏꯗ ꯁꯤꯗꯅꯕꯗ ꯍꯣꯠꯅꯖꯧ꯫ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯃꯥꯅ ꯍꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯂꯥꯏ ꯂꯥꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯩꯗꯨꯒ ꯋꯥ ꯇꯥꯟꯅꯔꯨꯁꯤ꯫ ꯃꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯅꯦ, ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯒ ꯂꯣꯏꯅ ꯇꯥꯛꯊꯣꯛꯂꯨꯒꯦ ꯈꯪꯅꯤ꯫ ꯐꯠꯇꯕ ꯃꯣꯏꯒꯤ ꯃꯤꯆꯪꯒ ꯆꯪꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯐꯕꯤꯗ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯤꯡꯊꯧꯗ ꯑꯣꯏꯅ ꯇꯥꯛꯊꯣꯛꯁꯤꯔꯅꯦ? ꯃꯍꯥꯔꯥꯅꯤꯗ ꯑꯣꯏꯅ ꯇꯝꯂꯒꯦ, ꯏꯅꯤꯡꯊꯧꯗꯤ ꯃꯃꯤꯡꯗꯪꯒꯤ ꯅꯤꯡꯊꯧꯅꯤꯅ꯫ ꯂꯥꯟꯃꯤ ꯑꯍꯜꯗꯨꯅ ꯃꯍꯥꯔꯥꯅꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯖꯈꯤꯗꯅꯤ꯫ ꯑꯩꯗꯤ ꯀꯥꯎꯏꯅꯦ, ꯉꯁꯤꯁꯦ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯜ ꯈꯔꯗ ꯊꯥꯅꯅꯕ ꯃꯔꯨ ꯃꯔꯥꯡꯒ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯈꯔꯒ ꯌꯦꯜꯂꯨꯒꯗꯕꯅꯤꯅꯦ꯫ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯊꯧꯗꯣ? ꯑꯩꯅ ꯃꯍꯩ ꯇꯧꯁꯤꯟꯃꯟꯗꯅ ꯉꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯔꯕꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯍꯧꯗꯅꯕ꯫ ꯑꯣ, ꯃꯥꯗꯤ ꯏꯆꯦ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝꯁꯤꯒ ꯑꯣꯏꯅ ꯑꯩ ꯇꯝꯅ ꯂꯥꯛꯏꯗꯅ꯫ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯂꯦꯅꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ, ꯃꯣꯏ ꯃꯌꯥꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯏꯔꯣ? ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯏꯅꯤꯡꯊꯧ, ꯆꯨꯝꯗꯣꯏꯔꯣ ꯍꯥꯏꯗꯅ ꯑꯗꯨꯛ ꯀꯤꯅ ꯂꯩꯒ ꯇꯠꯂꯒ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯅ ꯃꯥꯅ ꯂꯥꯛꯂꯒ ꯃꯥꯅ ꯇꯧ ꯍꯥꯏꯔꯤꯈꯩ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯍꯥꯏꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ, ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ, ꯅꯆꯦꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯗ ꯐꯧꯁꯦ ꯃꯔꯨ ꯃꯔꯥꯡꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯁꯨꯝ ꯌꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ, ꯀꯣꯅꯨꯡꯁꯦ ꯀꯣꯅꯨꯡ ꯃꯥꯜꯂꯔꯣꯏ, ꯉꯥꯅꯨ ꯃꯀꯣꯟꯗꯧꯅ ꯇꯧꯔꯛꯑꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯏꯖꯥꯠꯂꯥ? ꯑꯗꯨꯅ ꯌꯦꯟꯕꯒ ꯄꯤꯊꯣꯛꯄꯒ ꯇꯧꯕꯁꯤ ꯇꯣꯛꯑꯁꯤꯅ ꯍꯥꯏꯔꯤꯅꯦ꯫ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯇꯣꯛꯑꯁꯤꯔꯕ ꯀꯩꯅꯣ? ꯇꯣꯛꯑꯦ, ꯌꯥꯔꯣꯏ, ꯀꯣꯛ ꯍꯦꯛ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯉꯛ ꯁꯝꯁꯦ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯈ꯭ꯔꯒ ꯂꯣꯏꯔꯦ, ꯀꯩꯗꯧꯕꯒꯦꯗꯨꯕꯣ? ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯍꯥꯏꯅꯨꯍꯦ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯕꯣ? ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯉꯥꯡꯒ ꯉꯥꯡꯈꯤꯗ꯭ꯔꯤ, ꯁꯤꯕꯨ ꯂꯧꯃꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯗꯧꯅ ꯉꯥꯡꯂꯤꯃꯤ꯫ ꯍꯦ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯅ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ? ꯅꯪꯅ ꯏꯅꯤꯡꯊꯧꯁꯦ ꯃꯍꯩ ꯇꯧꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯉꯥꯎꯔꯤꯗꯅ꯫ ꯂꯥꯟꯃꯤꯆꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯥꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯟꯈ꯭ꯔꯣꯍꯦ꯫ ꯅꯤꯡꯊꯧꯅ ꯍꯦ ꯉꯥꯏꯈꯣ, ꯃꯗꯨ ꯌꯥꯗꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ, ꯅꯪꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯅꯍꯦ? ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ, ꯃꯥꯒꯤꯁꯦ ꯀꯞꯁꯤꯟꯅꯔꯤꯅꯦ ꯍꯥꯏꯕ꯫ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯏꯆꯦ ꯃꯌꯥꯝꯁꯤꯅ ꯏꯅꯤꯡꯊꯧꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯏ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯒꯦꯁꯨ ꯉꯥꯡꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧꯗꯗꯤ ꯑꯗꯣꯝꯅ ꯆꯩꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯁꯦ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦ ꯍꯣꯏꯅ ꯀꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯤ
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯀꯣ ꯑꯩꯗꯤ ꯀꯧꯕꯨ ꯀꯧꯁꯤꯜꯂꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯩꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯆꯩꯔꯤꯕ ꯍꯥ ꯅꯣꯏ ꯆꯩꯔꯥꯛ ꯐꯪꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯑꯌꯥ ꯌꯥꯝ ꯉꯝꯃꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯗ ꯀꯔꯥꯏꯗ ꯉꯥꯡꯈ꯭ꯔꯒꯦ ꯍꯥ ꯀꯔꯥꯏꯗ ꯉꯥꯡꯈ꯭ꯔꯒꯦ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯊꯥꯖꯕꯤꯒꯅꯨꯀꯣ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯏꯅꯤꯡꯊꯧꯕꯨ ꯇꯥꯕ ꯉꯝꯕꯤꯔꯤꯕꯔꯣ ꯏꯆꯦꯁꯤꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯏꯅꯤꯡꯊꯧꯗ ꯃꯤꯅꯥꯏ ꯑꯃꯨꯛ ꯍꯥꯏ ꯂꯧꯃꯤꯒ ꯑꯃꯨꯛ ꯆꯪꯗꯝꯅ ꯑꯉꯥꯎꯕ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯅꯤꯡꯊꯧꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁꯥꯎꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯂꯛꯄ ꯀꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧ ꯎꯕꯗ ꯁꯥꯎꯕ ꯀꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯂꯥꯛꯄꯗ ꯍꯔꯥꯎꯗꯨꯅ ꯂꯩꯕꯨ ꯍꯨꯛꯄꯋꯣ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯂꯦꯟ ꯁꯣꯜꯂꯒ ꯂꯥꯎꯗꯨꯅ ꯍꯔꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯄꯨꯝꯕ ꯏꯆꯦ ꯍꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯔꯝꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯏꯅꯤꯡꯊꯧꯁꯤꯗꯤ ꯄꯨꯔꯥ ꯁꯨꯝꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯏꯅꯤꯡꯊꯧꯁꯦ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤꯕꯣ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯇꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯏꯅꯤꯡꯊꯧꯗ ꯉꯥꯎꯔꯦꯅ ꯍꯥꯏꯔꯤꯗꯨ ꯑꯩꯁꯤ ꯍꯤꯡꯆꯥꯕꯤꯅꯦꯅ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯔꯕ ꯅꯤꯡꯊꯧꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯄꯨꯔꯤꯕ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ ꯍꯩ ꯅꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯅꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯣꯏꯁꯤꯡꯁꯤ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯡꯈꯣꯏ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯏꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏꯌꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯃꯇ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯏꯅꯤꯡꯊꯧ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯔꯁꯤ ꯏꯅꯤꯡꯊꯧꯗꯤ ꯉꯥꯛꯄꯤꯕꯁꯨ ꯍꯩꯕꯅꯤ ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯊꯕꯁꯨ ꯉꯝꯕ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯏꯄꯨꯔꯣꯏꯕꯅꯤ ꯍꯟꯗꯛꯀꯤꯗꯤ ꯅꯣꯏ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯍꯥꯏꯕꯒꯤ ꯉꯥꯛꯄꯤꯔꯕꯅꯤ ꯈꯪꯉꯨꯍꯦ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯁꯦ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯂꯥꯛꯈ꯭ꯔꯦꯕ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ꯭ꯔꯥ ꯍꯥ ꯅꯣꯏ ꯐꯨꯊꯔꯛꯂꯒꯦ ꯆꯠꯆꯔꯦ ꯅꯤꯡꯊꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣꯍꯦ ꯃꯁꯛꯁꯤꯡꯁꯤꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯂꯩꯕꯒꯤ ꯃꯣꯏ ꯉꯁꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯉꯁꯤ ꯀꯩꯁꯨꯝꯁꯪꯗ ꯇꯞꯇꯥꯏ ꯐꯨꯔꯒ ꯊꯝꯖꯤꯅꯤ ꯈꯪꯗ꯭ꯔꯤ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯁꯥꯎꯕꯗꯣ ꯐꯔꯣ ꯀꯩꯗꯧꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯤ ꯍꯌꯦꯡ ꯏꯅꯤꯡꯊꯧꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯍꯧꯅꯕ ꯂꯥꯏꯒꯨꯝꯅ ꯑꯩꯁꯦ ꯂꯥꯠꯇꯣꯏꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣꯍꯦ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯟꯃꯤꯁꯥ ꯁꯒꯣꯜ ꯁꯥꯃꯨ ꯊꯧꯔꯥꯡ ꯇꯧꯔꯣꯏꯍꯦ ꯑꯔꯩꯕ ꯐꯧꯆꯦꯡ ꯃꯔꯨ ꯃꯔꯥꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯀꯨꯏꯔꯒ ꯁꯨꯝꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨꯕꯀꯣ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯤꯍꯦ ꯊꯋꯥꯏ ꯂꯥꯛꯄꯤꯒ ꯅꯤꯡꯊꯧꯒꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯩꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯩꯗꯨꯒ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯁꯤꯟꯅꯔꯒ ꯊꯋꯥꯏ ꯂꯥꯛꯄꯤꯒ ꯅꯤꯡꯊꯧꯒꯗꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯁꯤꯡꯅꯥꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯦꯅ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯅꯒꯗꯕꯅꯤꯀꯣ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯍꯜꯂꯗꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧꯗꯨꯕꯨ ꯂꯝꯕꯤꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕ꯭ꯔꯅꯦ ꯍꯣꯔꯦꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯆꯠꯈꯤꯗꯅꯕ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯆꯠꯂꯣꯏ ꯂꯝꯕꯤꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯁꯤ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ 10 ꯍꯦꯟꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯄꯥꯎꯁꯦ ꯍꯥꯟꯅ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯁꯦꯝ ꯁꯥꯔꯣꯍꯦ ꯃꯌꯥꯝ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯦꯍꯦ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯂꯦ ꯅꯤꯡꯊꯧꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯌꯦꯛꯅꯕꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ ꯂꯝꯕꯤ ꯃꯥꯜꯂꯤ ꯂꯥꯟꯃꯤꯁꯤꯡ ꯂꯝꯕꯤꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯟꯈ꯭ꯔꯅꯨ ꯌꯥꯝ ꯊꯨꯅ ꯇꯨꯡꯍꯜꯂꯣꯍꯦ ꯐꯠꯇꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯌꯥꯝꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯏ ꯊꯋꯥꯏ ꯂꯥꯛꯄꯤꯅ
ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯕꯤꯌꯨ ꯏꯅꯥ ꯏꯁꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯒꯅꯨꯍꯦ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯂꯨ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯁꯦ ꯍꯥꯟꯅ ꯉꯥꯛꯁꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯌꯥꯎꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯅꯤꯡꯊꯧꯅ ꯀꯔꯥꯏꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯣ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯪ ꯂꯥꯟꯃꯤ ꯈꯔꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯆꯦꯟꯈ꯭ꯔꯣ ꯑꯩꯒ ꯂꯥꯟꯃꯤ ꯈꯔꯒ ꯂꯩꯍꯧꯒꯦ ꯑꯗꯨꯒ ꯌꯦꯛꯅꯕꯁꯤꯡꯁꯦ ꯇꯨꯝꯅꯕ ꯍꯥꯠꯂꯝꯒꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯗ ꯅꯠꯇꯅ ꯏꯅꯤꯡꯊꯧ ꯐꯥꯎꯕ ꯌꯥꯎꯅ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯃꯍꯩ ꯇꯧꯗꯨꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯂꯕꯗꯤ ꯑꯩ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯅꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯕ ꯅꯨꯡꯁꯤꯔꯤꯕꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ ꯇꯥꯟꯖꯥ ꯑꯁꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯀꯣꯏꯁꯤꯜꯂꯒ ꯍꯥꯠꯂꯁꯤ ꯑꯣ ꯑꯩꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯁꯤꯔꯕꯀꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯪ ꯐꯥꯎꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯂꯥꯎ ꯅꯣꯏꯅ ꯉꯝꯂꯒ ꯅꯤꯡꯊꯧ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯑꯩꯅ ꯉꯝꯂꯒ ꯑꯩꯅ ꯅꯣꯏꯕꯨ ꯍꯥꯠꯀꯅꯤ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯤꯡꯊꯧ ꯊꯥꯡ ꯐꯥꯎꯕ ꯐꯖꯅ ꯄꯥꯏꯕꯁꯨ ꯍꯩꯇꯕ ꯅꯪꯅꯁꯨ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯇꯥ ꯑꯁꯤꯅ ꯂꯪꯁꯤꯜꯂꯒ ꯍꯥꯠꯂꯁꯤ ꯏꯌꯥ ꯏ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯇꯥꯁꯤꯡꯁꯤ ꯌꯧꯔꯝꯗꯥꯏꯗ ꯆꯞ ꯂꯦꯞꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯁꯤ ꯂꯩꯅꯤ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯋꯥꯏ ꯂꯥꯛꯄꯤꯁꯤꯗꯤ ꯏꯁꯝ ꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕꯀꯣ ꯑꯣ ꯑꯗꯨꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅ ꯃꯥꯡꯍꯜ ꯇꯥꯛꯍꯜꯂꯤꯕ ꯑꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯍꯩ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯊꯋꯥꯏ ꯂꯥꯛꯄꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯅ ꯂꯥꯛꯂꯝꯃꯤ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯏꯅꯤꯡꯊꯧꯁꯦ ꯀꯣꯅꯨꯡ ꯌꯧꯔꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦꯅꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯕ ꯀꯥꯟꯁꯤꯗ ꯅꯤꯡꯊꯧ ꯅꯪꯁꯦ ꯏꯈꯨꯠꯃꯛꯅ ꯑꯃꯨꯛ ꯍꯥꯠꯇꯧꯔꯕꯀꯣ ꯐꯔꯦ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯂꯧꯔꯒꯦꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯁꯦ ꯂꯧꯍꯧꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯁꯦ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯍꯥꯠꯅꯕ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯃꯍꯩ ꯇꯧꯔꯒ ꯀꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯂꯩ ꯑꯃꯗ ꯃꯍꯩ ꯇꯧꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯩꯅꯝꯗꯨ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯏꯍꯟꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯝꯍꯜꯂꯒ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯄꯨꯔꯛꯇꯨꯅ ꯃꯇꯝꯄꯥꯛꯇ ꯇꯨꯝꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯂꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯀꯣꯅꯨꯡ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯊꯤꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯃꯨꯛ ꯂꯩꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡ ꯋꯥꯔꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ